Kangpokpi district ki Kailenjang Kuki Khulngi yum ahum mai tharam laba matung nong makon bada Thokkhre village ki yum mapan masakhang da basing na mai tharam bagi thodok matung security force singna lokhalakpa action da Kuki jo nupi singna yaning da ba phongdoktuna ngasi Chaona Muknaba Thokkhre ngarang numidang pung mapan makhairom taba matamda Thokkhre village ki yum mai tharam laba matung ngasi police CRPF RAF kapunna kaithel manbi military colony da Paktak na combing operation chathaki operation aduda Kuki jogi nupi sing thorak tuna security force singa ungkhat na bathokhi security force ki thawong adu namfu da tawba khangat laga tawba operation ni michang mikhai naiba thawong nai haina nupi sing na maral sikhi Kailenjang khungi yum mai tha khibagi thodok matung security force singna kari maram gi damak kari maram ki thabak laukhat ki dabage masi selective action hairoi dabagi maram leite ngasi di security force na kaithel manbi gi military colony da chathakiba operation gi thawong asina maram oiraga Kangpokpi town thonglon ki lalon itiki thabak thoram singlep na ki cheraga sida Committee on Tribal Affairs ko to Sadar Hills na security ki thawong condemn tawrakli Thokkhre gi thodok na security force na thabak tawrakpa amadi Kailenjang village ki na tumin na leiba yaning de chap manaba thabak paikhat piu Kailenjang da NN time amadi ZUF kamson na chathakhibani matamadu lenga ki Delegation Singh United Naga Council UNC ga Senapati da wari sari bani Kuki khutlai paiba lalhauba singa Central Lengak na khutyek pinariba shu handokpa Deputy Chief Minister Nepcha Kipgen lawthok labadi NH National Highway da thamliba blockade handokani haikiba adu sangtai na banate Lengak na pressure pi bani maram aduna Center amadi Manipur Lengak na tawriba selective operation na dragana Appraisement asi thadok laga chap manaba midyeng thamduna achumba wail fanghan biu haina kotuna appeal tawrakli